Minister T. Shyamkumar disqualification case की अरब hearing असी मणिपुर लेजिस्लेटिव असेंबली स्पीकर ट्राइब्यूनल दा पांगथोखरे स्पीकर ना जजमेंट रिजर्व तौदुना थोखरे Hojik faubi goina state is the novel coronavirus na narba miwi dai S1N1 na swine flu narba miwi ani da thingari haina Manipur Health Services ke director Dr. K. Raju na phongro bi Go to Village Mission ki ahan masaruk ta kudung sawa phangodra ba miwi singi da bakta anirak suba Go to Village Mission paikat phorgun haina civil minister and period na phongro bi RN Culture Minister and Center Kumar Ukulge Ringui Village da ngasi Center for Culture and Moving Images ki ore puyung jamkre matam khari ko Manipur ki biyu sing Myanmar da sat thingi da pati novel coronavirus tagi kara makai ngak thok bangam haina mai pi council mori na phongdor phi Kumalapa Mena Stadium amasang hockey stadium da paikaliba floodlight sing lamlipa February 3 talam na mas kumiya na kusinaragan haina Youth Affairs and Sports Minister Lepau Hockey na phongdor amasang Manipur ki sanori sina live katna sanazariba Kumalapa Mena Stadium da miyoi kharana saksa haijana sinduna anauba picnic spot ama wanthok na honara play मैं मुखरम जरी तो ये भी बस इम्पैक्ट न्यूज़ नहीं के थोक्सम हजे पुंजा से पावी पर पाव सिंह मियाम दा पिजरी मोहन मिनिस्टर टी एस श्यामकुमार बु डिस्क्वालिफिकेशन तौनबा मणिपुर लेजिस्लेटिव असेंबली स्पीकर ट्राइब्यूनल दा थारकी वाकत सिंह यारो हियरिंग ngasi pangtokna judgment reserve tokna thamkhre congress ke mla sing ke soy kisan ak mirabai rk imo o surja kumar ke mega chandra yauna mla taramanga na petitioner sing moiduna tharaki ba tongan tongan ba case taramanga gi hearing adu petitioner sing ge council oina supreme court ki senior advocate sc hasnan and itombi md fazal lamadi boboi na mahut sindana saruk yaki loina respondent ki council oina su senior advocate ss paunam amadi s gunabantana saruk yaki ayu pung tara ma thoidigi nungtil pung amrom taba phawa sathaki ba hearing adu ki mathang da petitioner singi council oina saruk yaki ba supreme court ki senior advocate sc hasnan na hai ngasi pangtok ki final hearing adu da speaker na nakalani ba ki wafam sing taraba matung da minister Shyamkumar gi judgment as reserve oina thamki loina na makhatana nakalani magna argument towning ba leira basu February 32 phawa da speaker gi tribunal return argument and official pa khang pisilakna ba khangalak le haike Honorable Speaker, the matter was heard against the disqualification petition, Mr. Shyam Kumar, Minister Manipur government, and the judgment is reserved. And Honorable Speaker also directed us to file any additional document if you need and written submission till 12th February. Thereafter, judgment will be delivered. Laibak pumada me painari but 2019 novel coronavirus hojik phabi goine state is me paining ai leitri haina Manipur Health Services ke director Dr. K. Raju na phongtrakle Lamphel Medical Directorate laiba ma ke office ta pangtok ba pawmi sing una ba mada Dr. K. Raju na makata na hai hojik phawda state is the line asi thengna ba leitri 2019 novel coronavirus line asi ka laiong manana naraba myo sing test tawda loina negative oiri adubu test tawda S1N1 natraga swine flu haina khangna ba line asi di myo anida thengnare Laina si thengnare haiduna state asigi miyam na mi paingai oide laina si haukiba sahi khara gi mamang da state asita thengna ba laikre adu mapung phana cure to bungam kibal ngaktuni S1N1 laina asigi oina test topam jenims ta laire masigi mathakta laina asi laing na ba amasung fahana ba hidak su marang kai na laire novel coronavirus laina asigi mi paiba laibana maram oiraga layong manaba case khara lakpata gi ngarang amadi nahan asi National Institute of Virology Pune da miyoi taruk test tawna ma sample thadam test tawhan ke test adu da miyoi ahung ga result lakpada miyoi anida S1N1 swine flu laina asi positive oirum khibani S1N1 swine flu na naraba miyoi animak Imphal West district tagini masi thengnei haiduna mi paingai oide makhoi animak mapung phana treatment chathare haujai khulung thingai oidre masida datana S1N1 naraba miyoi ani asi imung manung amasung nangna basing dasu treatment chathakre
laina asi atopta sandorkani haibing mi paningai oidri haiki bawng bimhamada Dr. K. Razo na makata na haikibada state asida laiba miyana 2019 novel coronavirus amasung S1N1 swine flu laina asigi damak mi paiba laibiganu haksang ana e yahondana laina kayadagi ngaktok sabang ngamliba immune system kanna thanaba honabiu laina section thorang logduna hygienic oina laibiu masina laina makhala si khakta natana laina puna mangaktok ngamgani haina state asigi miyamda filter kli swine flu jina yam kana soisi immunity watpa yam angang oi bagumba yam ahan oi bagumba chronic disease leba hypertension leba diabetes leba immunocompromised patient oiba HIV na nabugumba heart nabugumba liver nabugumba pregnancy moising ase maside hena nagali section gadabadi coronavirus siga dum chamane khut yam toina hambiba yam drabada 20 seconds sang na khut hambiba sapon ge isinga torga karimba masi phangdragadi sapon phangdragadi alcohol yawba hand sensitizer sinabiba lok la hau tor patamda masi isolation torga sum thambi habidi test tawdri di amaga amaga sum loina bidaba marks ama hapsan biba lok kurakpa matamda yakhoi luman ama pai biba lok si yam sangna chalangi daba tin sindokpa matamda paksi da sidok bidaba hygiene and sanitation ni yam panba nare na khalaga di mi manak tu da khoina pangchang chang bidaba anaba midana su mapan da pongthok thopi daba miyam punma mafam da chang bidaba section thorang khara je animaki waina corona virus ki waina di khoi sanga sembam da kari da pangchang chang dana pangpai pai bidaba pangtheng thing bidaba yerumbu orsu sanga bu orsu phajana thonga phajana sabiba nutrition ju phalan dabi ade balance diet phajana sa de ade vitamin phajana sa de ade suru berry alcohol thakna immunity handana ba tobi daba haksang ji fit oina thambiba matam chana tumbiba matam chana hogatpa exercise khara dum tawba masi yam darkar hoy BJP lenga kasina lining amato mirai khebalaite party asi Manipur miyang ge sakotnaba khanba party amani haina Manipur gi minister en Birena phongtokre Kangpopi district ki modbung ground da pangthokpa ahanba ilman general conference amasung brotherhood ki ding sing yumbi ama phangtokpa ki thoramda phongdokhebani Thoramasiga mari lainana en Birena makata na hai BJP na frup amatagi lining mirai khebalaite kanagumba kharana party asi lining mirai party ni hariba se miyamna lobiganu BJP lenga kasina lamdam asida tanatana awang nopok lamdam singda thabak kaya tawduna lenga kasim miyami khanba lenga ni haina utkiba laikre furuki khena ba khaidana sing lam yauna tampak lam singda umang koksil lelewa si miyamga loina na kan hona minasi apaba thabak kaya tawna ba lenga kasim pangal kanba lenga ka mo ohen mathau tai lenga kasina paikalakpa goto village mission gi ahan masaruk loikrabasu mission asigi khudong saba phangudra ba miwi singi damakta khandra anirak subo oina goto village mission paikat pa horgani Singi lamsingda lupa crore ohum sangna accommodation block taramapan saba loisilakle lenga asina piri ba scheme gi kana basing miyam na lobi haike Hujik chingda paikhat liba schemes mayam now we will start to see physically we women's market mayam ama charga function toba hogre rainwater harvesting gi hujik complete oirakanda uba hore hill gi block taraga mapal da khoi hujik transit accommodation camp 3 crore is rupees 3 crore is transit accommodation center amamda on block taraga mapan da saba hosi almost lower kadore manipur gi damakta north east gi damakta BJP ne kari tawre igese madu de yenga da bane BJP ha dharma gi adu gi da gi all bogus all rumor ni in reality that the BJP is the only party who really care about the north east people who really care about the Manipur peoples RN Culture Minister L. Jente Kumarna Ukhulgi Ringoi Village Tangasi Center for Culture and Moving Images Cultural and Heritage Complex ki uru yung tangkre housing lady baling agas na sing the lady ba miwi sing bunung si sing tampun na sakat laba matamda state si sakat poi gani haina Minister L. Jente Kumarna phongdokre kasi sa matharma makaloy na RN Culture Minister Jente Kumarna Ringoi Village ki manung sana Rakharanda Center for Culture and Moving Images Cultural and Heritage Complex ki uru yung tangkre Toramaduda Singai Kendra MLA Kasim Wasum RN Culture Commissioner M. Zoe Manipur State Film and Television Institute ki Director Professor Nilot Pal Mazumdar Ringoi Village ki Headman Atem A. Semare Yauna Ringoi Village ki Managna Patkul Singi Headman Kiana Sarugya ki Toramadu Mari Lena Minister Jente Kumarna Hai Kivada Aikoi Amatani Tokai Tabu Wakal Kanma Miwi Sing Adudi Pukiel Seng de Bakangpuni Aikoi Pombakalo Puruki Oiba Wakal Tungoi Naraba Miwi Bakunai Haiba Purup Adugi Manung ni Haiba Kanma Matam Oire Ringui Kulgi Oiba Top Nat Culture Yokana Bahona Bada Lauriba Tongtang Loidana Film Art and Culture Gilam Lauriba Tongtang Adubu Sakang Boina Singi District Manung San Manungda Ukrul District Manung Sana Laiba Ringui Kulda Center for Culture and Moving Images Cultural and Heritage Complex Ase Tamaki Waribasi Lokibin Hana Minister na Fangdoke
Culture is nothing but your inner urge to express yourself. Nang nasa karino na express daw na hona bakanda nangi thamoy da faudi maklagi nungyo maklagi itindu na iba. It may be in relation with the nature. It may be within the same society where you used to live in. Nangi nung da faudi ko maklagi tingmangam da maklagi itilang lebedo. That's called culture. Adina madu yeng bakanda ni I know why I chose Ringui village. Mayam da sulo na mai of all the hill districts. Tangkil community amasung akogi Ukhul district say culture da yam developed tawe. And again Ukhul district manung da mo kanang ba hadi kangbu na mo hena akogi interested oge culture da habita gede Ringui or tolo si tongo masida laiba makil kangbu sun hena interested oy. But today we have seen all the natural beauties. Ngasiki tharobada ko mari lain na State IOS Society Manipur of the Directorate of IOS Lam Health Partner na puna kusam na nomi oya free IOS health camp ama amadi awareness program am supang thoki tharobada ko mari lain na Health Minister Sutau Supuriba Jente Kumar na state asida coronavirus ke suspected case ama lagle have wa from the matang na sanctol dan hai more the coronavirus ke suspected case ama rims ke isolated ward observation taw na thamni patient asige blood coronavirus na infected oidabra haidna check taw na bathakre pakaningai oidre makata na state asige entry points in the state asida sangla pamyo sing sec taw na haidna health department ke makai ge kan section thorang locally zenim sam de rims ta laina asige damak ta khanaba isolated ward sam na thamni haina minister na makata na phone ke Hojik se koina coronavirus se masi sina soi nam na re kan pham to na to suspected hagara chingnei hai bani adu ba chingnaba lai ma khali case se masi jenims ta amasung rims ta isolation ward koi tonga na thamme moi de special treatment piraga moi observe to be for 14 days complete 14 days observe to baganda moi symptoms lakani boko rimadri blood sample laura koi tha gi ba adang madu ki result se no mani ni change akoi Manipur leita bani na adagi lakpada adang madu manung jela mo se mowang ta na isolation water thamaga moina 14 days observe to baganda loina ma kai leitre ha gadi okay aduna ta badara kana makha ta lanam treatment kai do gada gen haven madu yeng but how you ma gadi suspected jidi anybody suspected obi mapana chaluba changba running nose laiba high fever laiba adidi naturally adum khungi cold and cough sijut mo obi ai bako adu madu akuna kanime oiramagadi haibe dexlogum chabi thamak ki badane no that maduna coronavirus laire haibagi madu conclusive evidence nate Myanmar की मंडल इतला बामोन खुंजाव मानदता राजर्सी बाइगसन कल्चरल फाउंडेशन मणिपुरी मापलक सुब फाउंडेशन दे पांगथोक नुनब म्यूसा महुमुद्रा न साब गांगबो म इम्फाल थादोखरे खोंसेत असिदा जैन मणिपुर डांस अकादमी श्री गोविंद सि बर्ती सेवा द नट संगीत अकादमी एंड रिसर्च सेंटर या स्कूल यावला तोंगान कल्चरल ऑर्गेनाइजेशन सिंग आर्टिस्ट सिंग सरकियारी म्यांमार पांगथोक लुगतोरिबा फाउंडेशन दे असिदा लमदम असिगे जगोई इसै वारी लिबन सिंग बथरुं कया उटकनी हाइरी wari liba classical Manipuri solo dance na chingba item kaya aikoina mandri gi khunjong mandopta akoina numit nini chumna pangthok charugani loine na mafam lamdam madugi leiriba aikogi maitei gi leiriba mayam dugi da Manipur gi chanabi amadi aikogi kala sanskriti sibu aikoina moida masak takna ba moibu aikoina jagoi sei se Manipur gi sumain tawi haibana chingba lamja bebar khudima ka loine na ada phongdong nubugi damakta handaki tanja si laujabani मणिपुर की मियोय सिंह म्यांमार सत्पा थिंगबीरगदी नोवेल कोरोना वायरस तकी खरमखै गांथोप ngangani han maitai council mori ge president em thoibana mi pongdorkli mori da paumi sing una bamda thoibana makhathana jaipur ki angang ama myanmar chaluraga mori da amuk halakpada singnaningai oba mongda masa sagatpa amadi lok khubandagi rims da pukhatna observation thamne mi pairingai ser kasida lamdam asida gi miyoy chama humbudra na saba cultural troupe ama mandale da sangkhre karigamba laibak thiduna मियोई साम हुंबुद्रा हेनबगी टीम मसिदा मियोई अमा नत्रगा अनिदा भाइरस असुना नारक तारगदी कनाना द्वाइट पुगनी इंडिया अमसुंग म्यांमार लेबाग अनिगे मरक्ता संगथोक चखिन तरिबा से मतम खरग ओइना मणिपुर लाइंगाकना थिंगिन बिरगदी लाइना असितिक निंगाकथोकपदा मतिंग ओइगनि हाइना लाइंगाकि पुलिंग सिंसिलते मोरेदसु
section thawang mayam amadi akoi state government na medical department na lokatra lairi tanja sida akoi state sidagi miyam ama mema mindalam koiba amadi harau kumai chatli base masi tasengdi ai tasena pamjide mayam di laina aski vaccine laitringai mark sida koi section thawang lokotpoina state government na sumaina sathok chasin tawbuje matam kharigi oina tingbiragadi akoi punamaki save oigadra inai government gi puning chingsinjari nupi obi ki kai komna ba manghan na bohna bada yada ba ki tamak nupi ma thang na yan khre sogla ba nupi edu hoji hoji langol la lebase ja hospital la kanari thodoga se thobal police station ni manung san lai ba sarang pat mamang lai kai gi canal la thokhi bani victim orbi masa gi sahini putar prom sur bi nupi asina ngarang tel pung ahom nom tap matam da sing san ma salor ga halak pada thodoga se thokhi bani thodoga se yaring de ba phong dok tuna sarang pat lai ba tonga dona club organization sing amadi maira pai bi lup sing yauna sarang pat sek thong lampakta wakan infam secretary wakan infam adada JC am semdana thodok asida senari ba mi hoising ase pung kun mari gi manung da mari laina ba authority na phadana logi ba thab laukatrabadi makhal makha kya gi khongsang sangsina ba ware laure hairi Water Resources Department ki makhada Korai Assembly Constituency ki manung sana Porampan Modern College mamang da fai khaliba premi kong sanwe ki thabaga sini yongi wang man den hane ACS ki MLA Susindro nanga si thukai kre sako thorangi mingda niyongi wang man da ACS ta thabak amata la na pai khat pe yaroi hane MLA na phong to kre thodok to pham da paumi sing una bada MLA na nongju tha lak pa khuding ki ACS ki maham kaya tatani sing isaw ki awa ba mayong na bana kong asugi irol nung ase kara luthana tawbi na ba mari leina ba department da kaya rakhai suki ba laikre kong sanbi ki kong thang asiki matang da Assembly Constituency asiki mihut amoi na maha katana na bagi mahutta laikai mere pai bi pani club kharaga yasin na thabag asi satharam thani khoseng isaw tholak pa matam da miyang gi maike ki lak ka tori ba wakat sing kong san badai aya ba pi kriba club amadi mera pai bi sing na daite puga tori ba haikhe mana makha taratuna kong asiki irol nung san ba matam da 1510 thaga da bagi mahutta wa gi phalong na mahut silam theng na ba natana maduda sinaram basing adudi angang papawi asigum miyong gi wang mada sa tharam libala thabak asina mari laina na vigilance department na badi imphal SKSP da complaint tawdana thabak asida senari ba contractor soirak pina na ba khangan kre haina mahangna phongdokhe uriba posi ata emda nate akoina hairiba sariba construction ja masi instead of 1510 thaba makada layer se adui mahutta wana mahusin badi yaroi aduna ne masi personally akoi isa laaga masdei site chidei ja akoi tawjari basi aduna FIR ma akoi vigilance ta thagre adagi council SP Imphal East ta thagre aduna FIR copy ma akoi loi pijagre FIR launch to view complaint ma akoi haijagre aduna FIR do onthop pira ganda sigum hairiba contractor amasung masi mari leina basi pharaga ado council engineer maruoina council engineer sing sini yam kanna support moina tawraga masmaina tawbi se aduna masigi posidi moi kitang bhab ta phai Imphal ukrul lambi ki binu thong amasung lamlong kai chege traffic point saruk ta traffic police personnel singi masing hengat hanba amasung road median hap ki tangai phadab leire hariba lambi asida passenger gari thori ba yauna gari masa amasung sau thori ba singna niyom kaina thongning mamong da gari thopna control tawbina ba laitabadi ki lambi asi asuki matik silalle masigi matakta gari singa niyom lana khamning ba mafam na khamba amasung passenger pu ba gari singa mafam sadana mi hapna ba amasung kumna ba gari khamba sina su lambi asi amuka hena silan bagi aso maram oiri lambi asigi lamlong kai thel gi traffic point area adi median laitaba number morga niom lala basu sumla basu gari masa masu masaw thori basingna masa masana lana hana sa lahuraga loire khanna gari thona bana lambi asida ro mari manga thona gari thona badigi traffic jam thokna na baso manam singweri manam asina laga ka masung mari laina baloi sang singna sabsa ba ming sangduna Imphal ukrul lambi gi minuthong amasung lamlong kai thel gi traffic point gi saruk ta traffic police personnel singi masing hengan hanba amasung road median happy bigi tangai phadab leire haidi India ki khwaidi ki saw music level amasung production house oi pitan tana malem na maming salibati series nan dor state leriba na ha singi talent yokana ba Manipur da ming thamlagni ti series ke film academy mo ina Guwahati da handa lingkhatuna mapung phana solai ba hokraba ti series stage works academy na Senapati district ke Don Bosco college marang kusam natuna Landamas ki media amasung entertainment da talent leriba na ha sing yokana ba pandam thamli hiramas ki mari leina nanga city series stage works academy official singa Imphal ki nore osi laiba hotel classic ke paumi singa unab da academy asiki CEO Subadip Sahana phongdora pada ti series stage works academy asi international Noida da linkatna mai pana salari loina north east state ta media amasung entertainment ki lamda sing thanengai oiba mo da talent laiba na ha kaya lairi
Tenen laiba nahasing asi matam nga sunaba international standard ki equipment sing amasung training pirabadi North East State film puthok padaba ming chaliba Manipuri film industry asi malai mi thakta pokhat pangam ngani habi thajaba phongdo rakki loina film academy asina performing arts amasung free posts production gi tongan tongan ba course kaya amasu tamgi khudong saba piri North East State ki oina course ki fee lawda special package pi kin hari loina state asi talent laiba mi manga amasu khanduna tamningba course tam bada lemna tamhan baki khudong sab sa pigadori harba film academy asina Manipur government amsung Manipur university ka collaboration tawduna thabak tawning ki apam su phongtorli loina Manipur short film amasu film academy asika khusam narga puthokna ba pipeline da lai hari. Cinema is a medium of, it needs a lot of technicalities. Then when the technicalities come, the equipments are very much required. It's a practical thing. So day by day, it is enhancing. So yeah, you may have a very good actors, or you may have, Sujakanta sir will agree with me, you are very good directors. But if you don't have the good equipments, then you will not get the required result. If you have that actually, so language will not create a barrier. So it definitely can go to any market actually. So in that way, if we invest, that we are doing, as you asked a very great question, sir, that we are investing a lot of things to enhance the standard of the regional film. Paumi singuna batu da saru yakiba Manipuri film maker Laimim Surakanta Sarma masung Manipuri film actor Soma Laisraman ki Mike de Suti series na lokalang di bakong tanga si dapin ba tangat pa pong ke loina ti series na paikalang di bakong tanga si bu Manipuri film tauriba madi film na tawa yaw sa basingna yawsin bangam na badi Manipuri film asiki thaga si wangkat pangam lagani highway thaza ba pong ke loina na ti series stage works academy asiki information center ani Manipuri ma famani da highway Don Bosco Maram amasung Khoyathung Road Thangal Bazar da leiragani hairi अखोई मणिपुर दसो हुजिक फिल्म मेकर्स नत्रगा हुजिक साउंड डिजाइनिंग तौरिबा VFX पाइरिबा सॉरी मी मैम से ऑलरेडी मोइजे नॉलेज ली लरगा बेसिक नॉलेज ली लरगा अखोई का हाइतारे खुद थादबम नत्रगा वेल इक्विप लेतबा दुगुम्बा टेक्निकल लाइन और सिदा मैम ना पुथरगा लेबा मैम यावरी सो इफ दिस इंस्टीट्यूशन कम्स अदुगा मोइना सिगी कनो से इंस्टीट्यूट सिदा पार्ट अमो इतारगदी अखोई की नॉर्थ ईस्ट अमदी अखोई मणिपुर दसु हेना चौखटपा प्रोडक्शन मैम पुथरकनी सही कुल्लम कुद्रा हम फिल्म एक्सपीरियंस दि लेरबा फिल्म मेकर ओइरोबा अदुगा टेक्नोलॉजी सिदी सही खुदिंगी डेवलपमेंट लाखबनिना ngasi ngasi ma tolaiba technology singse masi handle do bang amukta aduna technician amaga film maker amaga adjustment gi linguma lakpa All Manipur Youth and Students Welfare Association AMYNSWA na sangsil lakpa computer education campaign kani suba phase ngasi kai ku daiba Hafiz Brighter School hodokre phase asi ahan wo ina association asi convener KS Rameswar na computer laboratory amasu school asi dahang thokhi thoramadu mari laina Rameswar na phongdokhi pada haugalakliba mahirui singbu computer gi lausing lehin baki tangai phadaba lai haibi pandam da association asi na hokiba sahi inkum sala sini tara mapan da pun school kuntra manga da computer lab hangdokre sahi asi oina sunga sidigi horga pun school kuntra manga da lab asi hangdona pandam thamli mahirui singigi computer feet maklauraga computer laboratory matik sana hangdaba school sing association asina haksina lawi computer lab thambagi khudong saba laithaba mahiloi sing association asida pau phau biraktuna campaign asigi makhada matik saba laboratory amam thamna bahona minase information technology ki lamda malem gi oina sound ahoma laliba khongjela sida iramda masisu yawba ngamna bai khoi puna hona minase haina mahana phongdokhi school singna karigumba makha tarakpada akhoi fees aduga hairiba kaino siga computer education ga related oina khoi fees loksal makanda magi practical tawna ba khoi computer lab leram daba ade matik chabo oja leram daba taraga su aikoina akan ba action logoni loina na hairiba khudong thiba si akhoi gi nangdana bagi damakta school chalai biri ba akhoi gi school authority sing jina akoina mairoi sing khala kanda akhoi organization da loop da pau bibiro ina akhoi thamjage Manipur Students Federation MSF ki income jari sini kun mata ke official oina sujinaga da letter head amasung receipt book yana ba format ngasi launch da kre Kokatel thanawasam laikai da level lubasig office da pawmis ko una letter head amasung receipt book adu launch da khibani hiramasigi mata ande MSF ke president Sajad Bhuya mayum na phongdor pada income jari sini tarai pan tarama pan sadna number MSF ke ari letter head amasung receipt book adu makhata na senara roi loina na lopasina paikalakpa ikoi direct link thina tamsi hai ba academic campaign so makhata na sathaki gani MSF na sangkhilagli ba thorang asida mahiroi amadi miyamna sagot pi haina apil torkli
ꯑꯩꯈꯣꯏ 2018 ꯑꯃꯗꯤ 19ꯒꯤ ꯁꯦꯛꯁꯟꯗ ꯆꯠꯅꯔꯝꯕ ꯂꯦꯇꯔꯦꯠ ꯑꯃꯗꯤ ꯔꯤꯁꯤꯞ ꯕꯨꯛ ꯑꯗꯣ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ 17 ꯐꯦꯗꯔꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯥꯎꯟꯁꯤꯜꯒꯤ 2020 ꯑꯃꯗꯤ 21ꯒꯤ ꯁꯦꯛꯁꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯂꯦꯇꯔꯦꯠ ꯑꯃꯗꯤ ꯔꯤꯁꯤꯞ ꯕꯨꯛꯀꯤ ꯐꯣꯔꯃꯦꯠꯁꯤꯡ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯩꯈꯣꯏ ꯂꯣꯟꯆ ꯇꯧꯔꯦ ꯃꯃꯥꯡꯒꯤ ꯆꯠꯅꯗꯕ ꯔꯤꯁꯤꯞ ꯕꯨꯛ ꯑꯃꯗꯤ ꯂꯦꯇꯔꯦꯠ ꯗꯤꯁꯄꯣꯖ ꯇꯧꯈ꯭ꯔꯒꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 9 ꯅꯨꯃꯤꯠ ꯑꯁꯤꯗ MSFꯀꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯑꯦꯀꯥꯗꯃꯤꯛ ꯀꯦꯝꯄꯦꯟ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯝꯁꯦ ꯍꯥꯏꯕ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ 13ꯔꯛ ꯁꯨꯕ ꯑꯦꯅꯤꯚꯔꯁꯔꯤ program Slopeland Public School Khongjomda MSF na masi ekoi pangtholagani ekoi lairik ningthina tamjaiba campaign sigi lising makhada government amadi private institution sing paktang na ekoi survey horagani Coalition Against Drugs and Alcohol Kadana Mayai Kap Sinsa ke Mayok Sangsila Pakongsang Saruga Moina News Second Level Friday Academy Awareness Program Pangtokre Mayai Kap Sinsa na Mahiroi Kunai the people citing Hiba Hiram the Pangtok Awareness Program to the school Lasi Mahiroi Masongazas in Saruk Yaki Awareness Program to the Saruk Yaki resource person singna Mahiroi Singna Mayai Kap Sinsak Sarak Pagitongan Tongan Varam Sing Manunda Fear Pressure Amasung Glamour so Amani Haki ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯌꯨꯝꯗ ꯂꯣꯏꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯐ꯭ꯔꯦꯁꯔꯗꯒꯤ ꯅꯤꯁꯥꯗ ꯍꯩꯅꯔꯛꯄ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯔꯕ ꯑꯃꯅꯤ ꯏꯁꯥ ꯏꯁꯥꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯣꯏ ꯍꯥꯏꯔꯕꯗꯤ ꯑꯃꯗꯤ ꯂꯥꯞꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯏꯃꯥꯟꯅꯕꯅ ꯏꯟꯁꯤꯜꯂꯛꯂꯕꯁꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯩꯔꯣꯏꯁꯤꯡꯗ ꯊꯝꯈꯤ Imphal District District Magistrate Dr. Rangita Balina Tokosero Lamagi Matungina District Asida CRPC section Swamagani Mari Makatana Tha Ani Sangdokre Hairi Narcotic and Affairs of Border Special Commando Team Forest Department 7th Manipur Rifles Battalion 15th Assam Rifles Imphal West District Police Imphal East District Police Home Guard Samadi Kangpopi District Police Kapun Batim Mamana Kangpopi District Filen Court Hill Range the Low Kaina Lam Ekar Sama Kuntra Maganda Taraba Popi Pambis Yanta Mangan Kre Lenina Narcotic and Affairs of Border Police Station the Sub FIR Ama Fan Kre Heidi Ukrul District Fali village the Ladiba Primary Health Sub Center of the Veterinary and Animal Husbandry Loisang Aniba Hawki Sai Taramanga Romase Matau Taudan Lady Haina Kunsas in a Fondorly in Fali kilometer Marfumari to Ukrul town the kilometer Taratarum Salagaleba Fali village Primary Health Sub Center say Maminti Oina Sahina Tragataki Oina Tabak Bangtok Panatana Nintina Functional Oidre Maramasina Lagana Ming Sangview Haina Kulasuki Chairman a Sosipemna Afil Tarkle ꯍꯧꯖꯤꯛꯇꯤ ꯈꯨꯟꯒꯤ ꯃꯤꯡꯁꯤ ꯐꯜꯂꯤ ꯍꯥꯏꯅ ꯑꯅꯧꯕ ꯀꯧꯈ꯭ꯔꯕꯅꯤ ꯍꯥꯟꯅ ꯐꯇꯥꯡ ꯍꯥꯏꯔꯝꯕ ꯈꯨꯟꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯤ ꯆꯥꯎꯔꯛꯅ 6,000 ꯑꯕꯞꯇ ꯂꯩꯔꯝꯕꯅꯤ ꯎꯈ꯭ꯔꯨꯜꯁꯤ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯁꯝ 16-17 ꯀꯤꯂꯣꯃꯤꯇꯔ ꯑꯣꯏꯔꯝꯒꯅꯤ ꯏꯝꯐꯥꯜꯗꯤ 80 or 90 ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯅꯤ ꯎꯈ꯭ꯔꯨꯜ ꯆꯠꯄꯁꯤ ꯂꯝꯕꯤ ꯐꯠꯇꯕ ꯃꯔꯝ ꯌꯥꯝ ꯂꯩꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯅꯥꯕ ꯀꯔꯤ ꯀꯔꯥ ꯂꯩꯔꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗ ꯀ꯭ꯋꯥꯔꯇꯔ ꯆꯠꯄꯁꯤ ꯋꯥꯏ ꯑꯗꯨ ꯕꯦꯁꯤꯛ ꯊꯤꯡꯒꯤꯗꯃꯛꯇ ꯐꯥꯔꯁ ꯑꯦꯗꯀꯤꯗꯃꯛꯇ concern authority na meeting sa liro ko kino torobidi yam nungay gini hano kunji gi chairman oina ina si request to me District NCDCL District Health Society Imphal is Samadi Albia Biocare na punakusan na non communicable disease NCD's singi free screening camp amadi ngasi top kongnang makong iba public club library ka information site na pangtokre Public Club ki President Laisram Vivekanandana Club asina time management health amadi cleanliness haiba team asida miyeng thamdana laikai asi yaipana bathabak torong sing paikatna lakpagi saruka moina miya mo haksang pana thamna bagi pandamda free health screening camp asi pangtokni haina phongdokhi ngasigi camp atu da CMO Imphal ki maiketi ki Dr. Maria orga punami mapana sabati mamagalona laikai asidi pediatrician Dr. A. Naran Babu madi atop Dr. Ahumna ana layeng gi thapak sathaki loinana LFT KFT sugar madi atai testing lemna tokhi madi hidak lang taksu lemna yen thokhi Mori town da laiba St. George School da nomi oiba career counseling program ama nipum doi suba Assam Rifles sina pangthokhi program da nipum doi suba Assam Rifles commandant Sumit Sud amasung Captain Bharat Singna school da ki mahiro singna koi makoi ki career sengon na bagi matang da pokta kaya piki thoramadu da school asida class 7 ki 10 phawi mahi tamliba mahiro singa masung makoi ma fa singa madi oza kaya na saruk yakhi
Manipur amadi Nagaland sector IGP ki mi makada composite hospital Imphal CRPF na sinduna KV school langsingda sensitization and awareness program on coronavirus pangthokre police personnel amadi mahiroi singda coronavirus tiki karamna section thorang lokot kani habi matana pangthokke awareness jawan amadi KV school langsing gi mahiroi apun basohom yang khairona saruk yakhe Hojik sanam ki pauda Kumanapa Main Stadium amasung Hockey Stadium da paikaliba floodlight pankhat pagi thabak thoram sing asi Youth Affairs and Sports Minister let pau hockey na yang sing kre lupa crore kuntra manga la kuntra mathoi lising kunmari sung na paikaliba project ase tha asi ki tarukta lamdam asuk mi amna khusinara kani hana minister na phong dokre yangkin khokjana da pau mi sing unabda minister let pau na Manipur ki puari da ihar han boina maleng wi thak paikaliba project asina hawgal ngi basana roi kaya da sauna mating oirikani Thasi ki tarukta Manipur ki minister na project ase maikom hangko pagamari lengena Governors 11 haina mingthon ba state ga IAS of the IFS sing football team amadi minister amasung MLA sing ba CMs 11 ga football exhibition match ama sanagani loinana numina si maktada CM na hudu katori ba RK Zai Center sing Manipur jit liki match sing su flat light asui mating na miam da top magun ama pi bangam lagani haina phongdoki mana makha taradana flat light project maikom hangto pagit nungai ra ba numida sida dor masana bu awang ba thakta pukhana ba hona bada soba thodang lauriba sai hupudragi mathakta laiba oza singda Youth Affairs and Sports Department ki maiketi ka sama khudol tamnani kai kom na bot kani ari bani mira sida football bu pamjaba lamdam asigi miyam amadi oza singna mapung phana saruk yabiu haina mahana appeal tauke ki football haidana India da especially women section da 90% dominate toba India gi pi asu pik na Manipur gi akhoi gi mi lakh kun ga tarit khak lejaba missing asina chawraba bharat sigi 11 team da mapan yawrak pa adumba yamnan chawthok chanangai oiba egi tarap tagi sports minister ama oina world cup ki under 17 gi egi ichai chan sing world cup ki khalai ba singda yaifa paujel su pijari miyamna mateng tawbiyo lakpiyo nungaiba adumba yam phajaba thaina hana lektriba Anova Lanama Labasida Mayam so Saruk Yabio Dana and Labak Miamda Media Tonga a Hajari. Nakalamanumda 2020 na lakpada Kumalapa Menesa Masi and our picnic spot amoina Launarakli. Manipur na Yumbu Oidana listing Masamapan Matpudrama and the Pangtokipa National Camp Satuda Malayamda Landamasi Bating Levas Hanori Singabadi Kosing Hona Zamalna Manipur na Puari Masiamagam Kiba Menesa Masi Ngasidi Mapu Pandraba Mati Matau Mapu Pandraba ki matau gumna lamdam masigi mioi kiana tawning buta tawri haibasi mayek sengle lamdam masigi sanori kiana laiba katuna sanazariba mapham asida mioi kharana saksa haijana baki mingda senglaba sanapam asida tawning buta tawba si Directorate of Youth Affairs and Sports na khanghau da baga loina menaside masigi in charge na lamdaba asi lamdam masigi sanaba bu pamjaba sanaroi kayagi thamoida kari khanlamgani haibasi wahang amaori hoji Manipur ki minister oiriba en birena floodlight haptuna numidangi matam sanaba yaraba stadium asida makata na sig mathodo wathok asi thoktana mathodo asida thodok adu da saruk yakiba mioi sing asi masak khangdoktuna sanaba chairak phangan ba haibasi lenga ki tokbam thokuma thokama oiri Tongan pa international amadi national tournament sing da bana mathum laura kraba Sarita Boxing Academy me Imphal ki sanore singbo opi tharmama ngasi pangthokre Sarita Boxing Academy me Imphal sinduna me Imphal lebe academy sida pangthokiba tharmadu da harau tayam okraba sanore sing adudi handakta Sweden da pangthokiba Golden Girls Championship da gold medal laura krabi Wangsam ibithoi amadi handakta Guwahati da pangthokiba Khelo India Games da medal laura krabi academy sigi sanore TS Kunsurani SSBJ ta M Rosemary amasung Ambedkari Sanori Opagi Toramadu Mari Lane and May Fall Consultancy MLA, so Deputy Speaker K. Robin on Haikibada, Nasi Fall Labor Academy, Sanori Singers in a Malian Gitakta, Manamatum Kalor Pasilam, the Masiki South Tok Saningani Loina Mahaki Maki Su Kanas Manunda, Sanaki Landa Hen, me and Tanduna, Sanapam Kia Sengat Pahore Mama passing a su, a Papa Kunayama Singana Masa Singbo, Sanabaki Lambda Soidana Konda Hanbio, Haiki. Makoina focus tawdabdo imung da paisa laitabagi wabagi chakadaba mogi financial problem lei mam do angang duna khangamnina heng sapa matamda matha do dum pur chatuni chatpa ngamdura ngamoidura paisa do ticket kakpa ngamdura ngamoidura do adum masara khallemna mafagi masai performance to hala chalaga utpa ngamdaba players mam yaweba adon yari ge di chalam daida makoida dugi problem do tahandabida akoi leiri mam laikai jul leiri ba halaman mam leiri ai leiri
ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯥꯟꯅꯔꯒ ngamba kha puthoga makoi gi mai pakna ba khoi mating pangmina seba akhoina mating pangdo makhoina mai pakla ka da la ka da makhoina akhoida atopa satra singda atopa player singda atopa mama pan singda manipur gi oina mingse porokpa makhoida thongna pirakpa atopa player singda thongna pirakpo aduma ohensi Kuntra teruk Super State Men's Polo Tournament Kurai Polo Club MPS Team B ini semifinal sengkre ngasi infal ki mapal kangsi pun sana ki polo tournament sugi ahan quarter final la lamba thona ki bakal Kurai Polo Club amasung Nagampal Youth Polo Club anina match asig apiba metam da panjal ahum sana dar match asig draw tabada ki tournament sugi sana kanglo di matungina match asig hapa soccer ama sana bada Kurai Polo Club ki sana roi S Jamson na panjal ama sana match asig Kurai Polo Club na Nagampal Youth Club pu panjal mari ahum da mai ki PK Satariba Polo Tournament sugi ngasi sana ki pani suba quarter final dana MPS team bigi sana roi M Zawana panjal ahum TS Ranjina panjal ani eduga S abung sana panjal amang sandana singkai humba Polo Club kompal panjal taru mga damai ki piram laga tournament sugi semi final sabungam ki Manipur ki sagol kansi sagol kangsi yokat pagaloy na mapal kangsi bung ngak seno na thamsi haiba wakalon da All Manipur Polo Association ni mi makada Satariba Polo Tournament sa Manipur ki tongan tawana famsi ni kilapa Polo team kuntar ng saru yari hayeng tournament sugi makata ba ahum amasung mari suba quarter final match sing sanaragani SCCC sigamay ahum suba hibok T20 cricket tournament ke final sangkre Manipur Cricket Association ni magkada lang Tabal Sporting Club na sinun lang Tabal Public Ground ki sana bung daga si sana kiba tournament sa gahan semi final da tos ng kiba YWC lang Tabal na batting ama sana da match sa over kunda wicket tariat turun ka ran sa mayang kanito ilawke ining asida YWC lang Tabal ki batsman Prakash Mani amadi Dina Sandra ani na ran humpumani ama sudan kuntrani pan lobang kam ki masake pakum da match sa gani so batting sana ke ba ACCC singjamay na over tara ka ball ani da wicket ani kak turga ran sama yang hay mga lawtan match si wicket ni pa na mai papung kam ki match sa da ACCC singjamay batsman Olian Yai amadi Sandip ani na ran yang kay tere ama sudan kuntramani lobang kam ki ngasiki match sa da ACCC singjamay wicket keeper batsman Olian Yai na man of the match ta ki sa tharli cricket tournament su hayang sana ka bani so semi final da force category amadi Al Amin Lilong ani lamba taw na gani Ani suba MNC and the 16 Boys Raz Ningthau Memorial Cricket Trophy da Model Club singa makama sang YUCC kwakatel ngarang purera ni mai pakre Manipur Cricket Association mi makada sa tharli ba cricket tournament sugi ngasi model higher secondary school lamadi Oriental College ki sana bung sana ki tarani pan so match ta tos kan ke Blue Hawk Kurai na feeling hana sana na ba ware blow ki matches ki han batting sana ki model club singa makana batting hana sana ki matches ki api over kuntra da wicket mari turu run sa hum tarani thoi loki matches ki ani suba batting sana ki Blue Hawk Kurai na match ki api over kuntra yau da na over taraga ball mari da wicket tara mak turuga sumna giran kuni ka laudana matches ran sani mar fu mari da mai ki wanan ki matches da ran sa manga mani wicket ni lobungam ki model club singa makage all rounder susanna match asigi man of the match taki chathangli pa cricket tournament asigi ngasi luang samam da leibak luang popa cricket stadium na sana ki patara mapan subal liktana tos kang kiba YUCC ko katel marang purela batting hana sana na match asigi pi bobor kuntra da wicket tare turugaran sadi ko thom doi lauki masigi pakom da match asigi ani so batting sana ki PCC me ai ko bina match asigi pi bobor kuntra da wicket taruk turugaran ya kai turuk khang laudana match asigi ran sama kuntra kumudra tare tamai ki banang ki match asigi da ball kuntra ni thoi da ran ya kai tare lauki ba YUCC ki ko katel marang purel gi batsman kadam sina match asigi man of the match taki hayeng sa tharli ba tournament asigi kunsubal matching sanaragani Tarahum the Super Inter Sombu Invitation Football Tournament winner Pupu Pungdo Ban Oikre Sombu Stance Club National Club asi sana bunda sana ke tournament ke final match atu gapi ba matamda match as the mayong dari Pupu Pungdo Ban ki sanaroi saman dar panjala ma duka SKYC Sombu ki sanaroi somo kantana panjala ma ga sandana match as the mayong dari tim ani mana panjala ma mam sanadana match as draw tabada ki tournament as ki sana kanglo di matung ina kicks from penalty marks na match as ki ka po ke live club na bada Pupu Pungdong Bam na SKYC sa Mungu Panjal Tarung mga damay tiba pinam naga tournament as winner oidana lupa lising kontra aduga tournament as runners up tahoraba SKYC sa Mungu na sel gimana lupa lising kun gimana pu oibangam ke sa tarang liba football tournament as ang sis loisin biga sa mataram atu dalam na isam ni constituency ke MLA KSS Biren isam gi advisor in Rajendro madi Whiteton GP ki pradhan P Surbala galoin na sa Mungu Stance Club ki masang narabami kaya na sa Ruyaki So te athaurul ngai abom
Kana Haina Sukhangariba, Swate Students Union, Manipuri Sports Meet 2020 Masung yang kay taruk suba General Conference ng City Tenopol District May Hulon Village da Hodokre to glorify our heritage culture haiba team da Tasiki Tariat Power Satakata Sports Meet Amasung General Conference Hodokki Tharam da Autonomous District Council Sandel ki advisor yauna Miyoy Kiana Saruk Yaki Satakata Sports Meet Sida Tongan ba Swate Village Singdi Nupa Masam Pipsa Singna football, volleyball, athletic debating competition Miss Ghana 2020 traditional attire show solo swathe love song na singba competition kaya saruk yadana ato ihen tanagadori Youth Integration Club YIC na sindra ahanba hasnam Nilakaman Mobi Memorial under 40 kg for a side football tournament ngasi sanakiba match Golden FC Palace compound NSO Haino Khongning bu Panjal Mari amada mai tu piki ngasi sanakiba ni so match MSC ngana pitongna ISL FC Hodam lerak pu Panjal Mari saina da mai tu piki omso match NFA wang khaina 5 brother ka wa bu Panjal ani amada mai tu piki ngasi sanakiba ro match YWC Malong Sanaroi laktabati KIYC Khetri wang laikai walk over pangki Dubai ki Pujaira da bangtok kiba G2 Nipan Sub International Taekwondo Championship India ki bahut sindana saruk yara ba creative taekwondo state sagol bang sanoi sing opi tharma ma bangtok re sanoi sing aduna ngase Imphal Bay Ticket Airport ta hek thunglabaga institute asigi oja sing amadi sanoi sing asigi laikai miyam na harau tiam na lai paring hutri kai khamna botki Ore bida bulletin asigi headlines samuna miyam da thamjari Minister T. Shyam Kumar get disqualification case ke arabi hearing asi Manipur Legislative Assembly Speaker Tribunal da pangthokre Speaker na judgment reserve tautna thengkre Ojek public going status the novel coronavirus na naraba mioi day 3S1N1 na taga swine flu na naraba mioi ani da health services ke director Dr. K. Raj na pungtroke Go to Village Mission gahan masaruk ta kutung saba phangudra ba miyo singi da bang anira suba go to Village Mission paikat horogan hana si minister na pungdokre Art and Culture Minister El Center Kumano Krugi Ringui Village da ngase Center for Culture and Moving Images Cultural and Heritage Complex to Robo Yu Dongkre Matam khari ko na Manipur miyo sing Myanmar da sapat ting birabadi novel coronavirus ki khara makai ngak thok ngam lagani haina mai te council wani na pangdor re Kumalapa mena sa diya mamasung hockey team na pai khaliba flood lights sing la level February 3 talam na masung miya ta kusin na lagani haina Youth Affairs and Sports Minister let pau hockey ta pangdor re Masung Manipur ki sanore singa laibak katna sanajariba ko manapa mene sa diam da mi kharana saksa haida na sinduna anong ba picnic sport ba on thona ba honaram nei